Sigi moisturizer si taiba matamda thau gi saruk yaubani na ngaihak adum massage tawbada yamna nungai. Hello. Ngasigi video sida dry and dehydrated skin haibadi khrak kangba marek mahau thoktaba skin na nungdang da tawba yaba yamna chamba routine ama uchage hauzik aigi mai si double cleansing haibadi oil based cleanser amana mai taraba matungda water based cleanser amana mai taba loizare hauzik Cosrx Hydrium watery toner si lauzare sigi toner si 30 ml amaga 150 ml amagi size da lai hairiba toner asi skin types loina bangna sizna bayai adubu aku especially dry and dehydrated skin na siznabana hena nungai maramdi mangonda yauriba ingredients sing asi aikogi skin gi manungda changaga yam hena ising piba aduga aikogi skin gi barrier da mana kankhathan badasu mateng pange adu sigi toner sigi matang da hena akupa khangning ba targadi ai mamang da su karamba skin type na karamba toner siznagani haiba video semjakrabani adu yengbi ba yagani ai toner si layer anira kumba taijai aduga toner taibana aikogi skin da hydration pi aduga makha taba products tairakpadasu irai laina chupsan halli hauzik skin da toner si chupsan khre hairaba matungda the ordinary alpha are between 2% plus HA haiba serum si lauzare hairiba serum si siznaba yamna nungai marabdi mase skin da marek mahau pibada natana hyperpigmentation haibadi uring thungkibagi dark spots laiba kuchu manadaba muraga laiba sing haidi kuchu nga thokhanbada mating pangi aduga sigi serum si chahi khaidoktana miyoi khudimakna siznaba yai aduga hairiba serum si ayuksu nungdangsu punna nuti gi siznaba yai aduduga skin types loina bakna siznaba yai sigi serum je nataba targa su atopa isana nungaiba skin type ka chanaba khallaga atopa serum makhal mayam ama siznaba yai aduna traga serum laitaba targa su serum taidabida adum ekoina double cleansing tawraga toner leragadi toner taibiro serum leraga serum taibiro laitraga su ekoina adum direct moisturizer amadi subsoisoidna maki adum taibiyu karamba skin type da karamba moisturizer taigani haiba khangning ba taragadi ai mamang da video ama semjakrabani si se yengbi ba yagani hauzik skin da serum se chupsan gray hairaba matungda moisturizer isagi skin type ka ba ama lobiro aduga adum taibi be yare aina ngasi taijagadauriba moisturizer sidi Claire's Gerson 9 complex cream sigi products si market da su fake products mayam amasu thoi aduna isana haipidang laidring ai matamda Google search tobiraga fake versus real haina haipidang yengbibada picture mayam amju tholokani aduda haipidang reference to yengbiraga original do khallaga laibiyu sigi moisturizer si aina yam pamna siznabani aduna loidore spatula duna khara kotpiro aduga khut tu daida hapiraga dum skin da direct taiba haiba moisturizer asida yamna maru oina horse oil, ceramide, niacinamide, centella asiatica, snail slime filtrate, jojoba seed oil na chingba kanaba ingredients mayam ama yauri masina skin da taiba matamda yamna dry oiba skin da marek mahau piba thothor lauhanba natural glow piba aduga kuchu nga thokhanbada mateng pangi aduga matam koina siznaba matamda skin gi barrier haibidi skin gi mathak thangba layer se da mapangal kankhathanbada mana mateng pangi mangonda yauriba star ingredient horse oil sagon gi thau haiba si aikoi gi skin da taisanbada yamna laina chupsali maramdi horse oil haibidi sagon gi thau jigi fatty acid structure jiga aikoi miyoi bagi thau rek haibidi sibam jiga yamna structure ji manai aduna aikoi gi skin da taisanbada irai laina chupsali haiba cream masi mase masagi scent manam amadi yawi miyoi kharadadi hainadaba yai adubu aingodadi kaishu thoidopa nuaitaba leite sigi moisturizer si taiba matamda thau gi saruk yaubani na ngaihak adum massage tawbada yamna nungai aduga minute manga tara muk massage tawraba matungda makha taba amuka product si kitang lauraga tairaga adum loisanba yare sigi product si taibada ahanbada marek yamna thokpa tarsu minute manga tara layer matungda skin da irai laina dum chupsan gi aduga ayukta taigi haiba tardi sigi moisturizer sigi loishalakpada makha taba sunscreen ama taibiro aduga kaigumba makha taba makeup tongninga su sunscreen dugi mathakta dum makeup tawbiba yare nungdang da di sisina dum tairaga lotion ba yare sigi moisturizer si uring yamna thunganba adagi di thaurek yamna thokanba mina di sisna ba nungai ba watkani aduna hena uring tholakpi gi chance wangi ai isamakta ju aina uring yam thungakpa matamda di siznaba lepjai aduga aigi skin jena yamna dry oirakpa marek mahau darkar larekpa matamda sigi moisturizer je adum sizna jai aduga haiba moisturizer si dry skin normal skin type na di chahi chupadum sizna ba yagani makha tabada karamba skin type ki skin care routine yengningi haibadu makada comments tawbiramo. Thank you so much for watching. Bye bye.